ꯇꯣꯉꯥꯟꯕ Facebook account ꯑꯃꯁꯨꯡ page ꯊꯥꯒꯠꯂꯛꯄ post ꯈꯔ ꯃꯌꯥꯝꯗ share ꯇꯧꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯄꯥꯟꯗꯝ ꯍꯥꯏꯅ ꯂꯩꯔꯤꯕ Facebook page ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ post ꯑꯃꯃꯨꯛ share ꯇꯧꯖꯒꯦ ꯍꯌꯦꯡꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕ ꯕꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯅꯍꯥ ꯑꯅꯤ ꯐꯥꯖꯤꯟꯈꯤꯕꯒꯤ ꯁꯦꯝꯈꯤꯕ JCꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯕꯟꯕ ꯌꯥꯕꯗꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯡ 49ꯒꯤ ꯕꯟ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ ꯕꯟ ꯑꯁꯤ ꯍꯌꯦꯡꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯆꯠꯊꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯦ ꯑꯇꯣꯞꯄ post ꯑꯃꯗ ꯃꯩꯇꯩ ꯌꯦꯛ ꯁꯂꯥꯏ ꯍꯥꯏꯅ ꯂꯩꯔꯤꯕ Facebook page ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ post ꯑꯃꯃꯨꯛ share ꯇꯧꯖꯒꯦ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯖꯅꯕ ꯉꯥꯛꯆꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ 13ꯇꯒꯤ ꯃꯅꯤꯄꯨꯔ ꯗꯂꯤꯠ ꯑꯥꯔꯃꯤ ꯂꯥꯈ 9 ꯂꯦꯝꯅ ꯔꯤꯀ꯭ꯔꯨꯏꯠ ꯇꯧꯅꯕ ꯄ꯭ꯔꯣꯁꯦꯁ ꯆꯠꯊꯕ ꯍꯧꯔꯦ TM ꯔꯥꯖꯦꯟ ꯑꯌꯥꯡꯕ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯣꯐ ꯑꯣꯜ ꯃꯅꯤꯄꯨꯔ ꯗꯂꯤꯠ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯑꯃꯒ ꯂꯣꯏꯅꯅ share ꯇꯧꯔꯛꯂꯤ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯍꯥꯞꯆꯗ꯭ꯔꯦ ꯑꯇꯣꯞꯄ post ꯑꯃꯗ ꯀ꯭ꯋꯥꯀꯩꯊꯦꯜ 360ꯗ ꯊꯥꯒꯠꯂꯛꯄ post ꯑꯃꯃꯨꯛ share ꯇꯧꯖꯒꯦ ꯂꯈꯅꯧꯗ ꯅꯨꯄꯥ ꯑꯃꯅ ꯂꯥꯈ 1.5 ꯇꯥꯕ iPhone cash on deliveryꯗ order ꯇꯧꯔꯒ iPhone delivery ꯇꯧꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ post ꯑꯃꯗ ꯃꯩꯇꯩ ꯌꯦꯛ ꯁꯂꯥꯏ ꯍꯥꯏꯅ ꯂꯩꯔꯤꯕ account ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ post ꯑꯃꯃꯨꯛ share ꯇꯧꯖꯒꯦ ꯕꯦꯂꯔꯤ ꯀꯔꯥꯝꯅ ꯒꯣꯜ ꯑꯦꯋꯥꯔꯗ ꯐꯪꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯦ ꯂꯥꯒꯣꯁ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁꯄꯣꯔꯠ ꯇꯧꯔꯒ ꯏꯪꯂꯦꯟꯗꯒꯤ ꯔꯣꯌꯦꯜ ꯀꯃꯟꯋꯦꯜꯊꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯗ ꯀ꯭ꯋꯤꯟ ꯀꯃꯟꯋꯦꯜꯊ ꯏꯁꯦ ꯀꯝꯄꯤꯇꯤꯁꯟꯗ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛꯅ ꯁꯤꯡꯒꯥꯄꯨꯔꯗ ꯂꯩꯔꯤꯕ ꯃꯁꯥꯒꯤ ꯆꯍꯤ 10 ꯉꯥꯏꯔꯤꯕ ꯁꯤꯡꯒꯥꯄꯨꯔꯗ ꯀ꯭ꯂꯥꯁ 4 ꯇꯝꯂꯤꯕꯤ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏ ꯀꯔꯥꯝ ꯀꯣꯂꯨꯞꯇꯒꯤ ꯃꯣꯅꯤꯁ ꯀꯔꯥꯝ ꯑꯃꯗꯤ ꯁ꯭ꯋꯦꯇꯥ ꯁꯤꯡꯍꯥ ꯀꯔꯥꯝꯒꯤ ꯃꯆꯥꯅꯨꯄꯤ ꯕꯦꯂꯔꯤ ꯀꯔꯥꯝꯅ ꯒꯣꯜ ꯑꯦꯋꯥꯔꯗ ꯐꯪꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯄ ꯉꯝꯈ꯭ꯔꯦ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯗ ꯕꯦꯂꯔꯤ ꯀꯔꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯙꯧ ꯑꯃꯗꯤ ꯃꯕꯦꯟꯒꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯔꯛꯄ ꯑꯃꯗꯤ ꯇꯨꯡꯒꯤ ꯑꯁꯥ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ ꯕꯦꯂꯔꯤꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯍꯣꯠꯅꯗꯨꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤ ꯑꯆꯧꯕ ꯆꯅꯨꯔꯥ ꯑꯃ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝ ꯃꯤꯌꯥꯝꯗ ꯃꯅꯤꯄꯨꯔ ꯏꯃꯥꯕꯨ ꯍꯦꯟꯅ ꯃꯁꯛ ꯇꯥꯛꯄ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯇꯧꯔꯕ ꯈꯨꯗꯤꯡ ꯍꯟꯅ ꯃꯥꯏ ꯄꯥꯛꯄꯗ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯋꯤꯁ ꯄꯤꯖꯔꯤ ꯑꯇꯣꯞꯄ post ꯑꯃꯗ ꯑꯅꯤꯀꯦ ꯁꯔꯃ ꯒꯨꯔꯨꯃꯌꯨꯝ ꯍꯥꯏꯅ ꯂꯩꯔꯤꯕ Facebook account ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ post ꯑꯃꯃꯨꯛ share ꯇꯧꯖꯒꯦ ꯏꯔꯩꯆꯥꯁꯤꯡꯁꯤ ꯒ꯭ꯌꯥꯟꯗꯤ ꯐꯖꯅ ꯇꯥꯗꯕ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ ꯍꯧꯖꯤꯛꯁꯦ ꯏꯔꯥꯡꯁꯨ ꯂꯩꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯅꯔꯤ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯐꯦꯛ ꯅ꯭ꯌꯨꯁ ꯈꯔ ꯁꯟꯗꯣꯛꯑꯒ ꯂꯥꯏꯛ ꯀꯃꯦꯟ share ꯈꯔ ꯄꯥꯝꯕꯗꯩ ꯃꯥꯅ ꯊꯣꯛꯄ ꯄꯪꯊꯥꯗ ꯊꯥꯒꯠꯅꯔꯤ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗꯕꯤꯗ ꯈꯔ ꯑꯃꯅ ꯀꯨꯀꯤꯒꯤ ꯑꯣꯏꯔꯣ ꯃꯩꯇꯩꯒꯤ ꯑꯣꯏꯔꯣ post ꯑꯃ ꯊꯥꯒꯠꯂꯛꯄꯗ ꯆꯪꯁꯤꯜꯂꯒ ꯀꯃꯦꯟꯇ ꯈꯣꯟꯆꯣꯞ ꯈꯔ ꯉꯥꯡꯖꯍꯧꯒꯦ ꯆꯤꯟ ꯈꯔ ꯊꯤꯖꯍꯧꯒꯦꯅ ꯍꯣꯠꯅꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯀꯔꯤꯅꯣ ꯃꯣꯏꯅ ꯈꯜꯂꯤꯕꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯈꯪꯅꯤꯡꯉꯤ ꯁꯣꯝꯗꯅ ꯀꯨꯀꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯗꯨꯗ ꯉꯥꯏ ꯂꯩꯔꯤ ꯈꯔꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯈꯨꯕꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯒꯦꯁꯨ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯍꯥꯟꯅꯒꯨꯝꯅ ꯐꯃꯨꯡꯗꯩ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯈꯨꯕꯤ ꯂꯥꯟꯃꯤ ꯑꯣꯏꯕꯤꯌꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯂꯦꯞꯄꯤꯌꯨ ꯋꯥꯔꯧꯕ ꯌꯥꯎꯔꯕꯁꯨ ꯋꯥꯔꯧꯕꯤꯅꯨ ꯑꯩꯒꯤ ꯋꯥꯔꯣꯜꯁꯤꯡꯁꯤꯗ ꯍꯥꯏꯅ ꯃꯍꯥꯛꯅ share ꯇꯧꯔꯛꯂꯤ ꯉꯔꯥꯡ ꯊꯥꯒꯠꯄꯗꯁꯨ ꯌꯥꯎꯈꯤꯕ ꯃꯅꯤꯄꯨꯔ ꯄꯟꯗꯤꯠ ꯂꯣꯏꯁꯪꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯟꯆꯥ ꯑꯃ ꯃꯩꯇꯩ ꯁꯥꯒꯩꯗ ꯑꯣꯜꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯃꯈꯣꯏꯅ ꯄ꯭ꯔꯦꯁ ꯅꯣꯠ ꯊꯣꯛꯇꯨꯅ ꯁꯦꯡꯗꯣꯔꯛꯂꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯇꯥꯡ 18 ꯊꯥ 9 2024 ꯏꯪꯗ ꯃꯅꯤꯄꯨꯔ ꯄꯟꯗꯤꯠ ꯂꯣꯏꯁꯪꯅ ꯃꯤꯌꯥꯟꯆꯥ ꯑꯃꯕꯨ ꯃꯩꯇꯩꯒꯤ ꯁꯥꯒꯩ ꯌꯨꯝꯅꯥꯛ ꯑꯃꯗ ꯅꯞꯆꯥ ꯇꯤꯟꯖꯥꯍꯟꯕꯒꯤ ꯑꯌꯥꯕ ꯄꯤꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨ ꯆꯠꯅꯔꯔꯣꯏ ꯑꯃꯁꯨꯡ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤꯕ NG ꯈꯣꯝꯕꯁꯤꯡ ꯉꯥꯔꯤꯌꯥꯟꯕꯝ ꯈꯣꯝꯕꯁꯤꯡ ꯄꯟꯗꯤꯠ ꯃꯅꯤꯄꯨꯔ ꯄꯟꯗꯤꯠ ꯂꯣꯏꯁꯪ ꯍꯥꯏꯅ ꯁꯍꯤ ꯇꯧꯗꯨꯅ ꯊꯥꯗꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯃꯥꯡꯒꯤ ꯅꯣꯇꯤꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯂꯨꯆꯤꯡꯄꯣꯔꯦꯜ ꯀꯣꯔꯣꯉꯥꯟꯕ ꯈꯨꯃꯟꯅꯁꯨ ꯁꯦꯡꯗꯣꯔꯛꯎ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤꯕꯅꯤ ꯑꯇꯣꯞꯄ post ꯑꯃꯗ ꯀꯣꯕ꯭ꯔꯥ ꯃꯣꯏꯔꯥꯡꯆꯥ ꯍꯥꯏꯅ ꯂꯩꯔꯤꯕ Facebook account ꯑꯗꯨꯅ ꯊꯥꯒꯠꯂꯛꯄ post ꯑꯃꯃꯨꯛ share ꯇꯧꯖꯒꯦ ꯃꯤꯑꯣꯏ ꯑꯁꯤ ꯈꯪꯕꯤꯕ꯭ꯔꯣ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯍꯥꯀꯟꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ
टी मार्क हाउकिप कुकीलैंड की मंगलान ड्रीम मरी चुखतखिबा यामना मरु ओइबा मियोय अमनी हाइरिबा नुपासी NIA नेशनल इन्वेस्टिगेशन एजेंसी ना मतम खरगी ममांगदा कुकीलैंड डिमांड गा मरी लेनना फागतखि महाकपु थादोकनबा लंबी थिरकपदा हौजिक मखोइना CM दा डायरेक्ट प्रेशर पीरी NIA दा सेंटर की माइकैदै थादोकनबा हाइनबनी अदु ननी अखोइगी अनि हौजिक फाजिनदुना थमलिसि हिंगना मखोइगी अपामबसी टीमा हाउकिप एक्सचेंज विथ आवर टू ब्रदर्स हाइना महान थागलगले मखा चथरकपा पोस्ट अमदा गानवा खुमन छंदाम हाइना लेरिबा फेसबुक अकाउंट अदुना थागलकपा पोस्ट अमा मुक शेयर तौजगे लैबाक लै फूड फैक्ट्री चिंगारेल तेजपुर की स्टाफ सिस्टर सिंग लेंबिरक्तुना AT यूनिट 58 कोबरा चालौगी मबुंग मौपा सिंगबु पुनिंग थौगतपा उत्पो ओइना जाना थंगनबा कया अमा मतेंग तौबिरमी मसिगिदमक यूनिट असिना HASL सिंगबु थागतपा फोंदोकचरी हाइना महाकना शेयर तौरकले ngasi oina aroi ba update ta arambai tengol gi luching porel koronga makhumana thagalakwa post amakak share tawjarake tengoloi punamak pu ikok no na ikai khumna jari imung manung gi awaba laitalaira ana ayek kaya khangduna iraiba ifuruk kidamak kathok tu na honari masigi hona jamal lemna mangloi hana mahakna share tawrakli ngasi gi de mata asida video solution jarage channel sibu nuksi video subscribe to san biani nixing jari channel asi 50k yogadaba yam selektre maramaduna subscribe tawdriba ichile now singna subscribe to san biduna 50k yawda mateng pangpiu haijari thank you